Nscn GPRNK na Nagaland fake currency racket ama Thugaikhre isakna lit chauba Nscn na Nagaland amasung masiga thangnana leiriba state singda operate tauba fake currency racket ama Thugaikhre hariba racket ase Nscn Kangbo Buse Ato Kilonsar Hokato Buse na chief financier amasung mastermind oiraga chalaibani hari isakna lit tauba Nscn GPRN MIP की secretary ato suna fongdo ki bada ho ki August kun ngama panda Dimapur dagi nupi ama fake currency note lupa lakh nipan ga kona na faki farbamyoy adu wahong paun chatha bada Nscn Kanggo Busegi ata ko launcher Hokato Buse na lit tawraga sponsor nipan na back tawraga fake currency racket asi chalaibani hariba fake currency racket asi Guwahati Itanagar amasung Naga Nscn mafam singda base tawbani mahang na makata na fongdo ki bada fake currency lupa lakh kungi sanfam ama Manipur da genuine currency lupa lakh taraga mga ga exchange tawna kre fake currency lupa lakh nipan na Mizoram da genuine currency lupa lakh ahum ga makhai aduga Dimapur da fake currency lupa lakh tara na genuine currency lupa lakh nipan ga exchange tawna kre fake currency lupa lising yangkhai nambagi lupa lising kunpi nungti numit khuding gi makhoina fake currency lupa lakh amamam aduga chayol gi oina lupa lakh mga print tawi hariba racket asi 2023 dagi active oina chalaiduna multi state operation asi horakhibani hai MLA tara na thubada separate union territory sem naba PM da memorandum pisin kre Prime Minister Narendra Modi ngasi Churachandpur khongchat manungda BJP KPA amasung independent yauna punna Kuki MLA tara na thuba matamda political settlement amasung masagi legislature laijaba separate union territory ama semnaba joint memorandum ama pisin kre hari Kuki MLA tara na pisin khiba joint memorandum aduda hari badi Manipur da minority community singda tathi tawai begi thawong kaya chatha bayawna state asida chatha ba hingsa gi thawong singna maram oiraga makhoibu valley area dagi namfuda tanthokibani maram aduna chap manaba roof amagi makhada beligi puna leiminaba haibasi oithokloi afaba yumthangnaba ama oina leiminarba khaktada santi oina leiminaba ngamgani beli degi to khaina leiba asina makhoigi miyam santi security amasung tangdu leitana leiba ngamgani Prime Minister Narendra Modi gi Manipur khongchat asina state asigi political future da itihasik oiba ahongba ama purakpa ngamlagani haibigi thazaba lei loinana athuba matamda legislature leiba separate union territory ama sembagi wafam asida dialogue chathanaba taksili haidi amarom da handak thokiba kanglup ki rang aduda victim oikiba thalon kendra gi MLA bungjagil bati nasu makila nayoba memorandum ama Prime Minister da pisin laduna 2023 gi May 4 da mahana chief minister office ta kanglup ki rang na maram oiraga Imphal da panduna leiriba Churachandpur gi miyoi singa soyangam yauduna chalhan khinaba pangthokiba security meeting ama saruk yaruraga halakpada rims road ta miyoi khara na kan mamong da attack torakpadagi mahangna tamthina soki loinana thaudo asina maram oiraga mahakpu paralyzed oibadana chara ngasi phawba handicap oiduna leiri Jomi Kuki Mar community ase Imphal amasung Valley district singdagi pulap tanthorakhrabanina physical amasung social oina hojikti tongan tongan leiri maram aduna separate administration athuba matamda pina bataksili hairi Manipur Youth Congress ki thongmi singna mai chaklaba Manipur Makuta paiduna Modi khongchat mangoina na protest tawkre Manipur Youth Congress ki thongmi singna Prime Minister Narendra Modi na Kangla Fort ta yorak thringai mangoina na ngasi numit yung matung mai chakpa Manipur gi me paiduna Prime Minister gi khongchat asibu yaning da fongdok tu na BT road ta leiba Kangla gi nongchup thangba gate manakta protest thakre Khongjang changsin khiba Manipur Youth Congress ki thongmi singna Kangla gi nongchup thangba gate romda changsin na bahona bada masing amlaba state force singna thatuna makhata na changhan khidre Ngasigi khongjang loising aduna khongjang changsilingai manungda Manipur da lakliba Prime Minister Narendra Modi asi India gi khwaidagi minungse haitaba Prime Minister ni amasung Amit Shah asina khwaidagi minungse haitaba Home Minister haina slogan lauki makhata na khongjang loising gi maraktagi youth ki luchingba amana fongdorakpada karigidamak Prime Minister Narendra Modi na asuk sanglaba matam haibadi chahi ani henjilaklaba irang asibu matam chana laktuna irang asibu thembagi mahuta housing Manipur da laktuna miyam gi oiba kari afaba thabak tawgadoribano haibasi achobu hang amani haiki Khongjang loising na ngasi santi amadi democratic oiba mamong da changsin khiba khongjang aduda laingak na thingkhiba adubu yaning da fongdoraglei state sigi chingam masung tamda lairiba community khudingmang na nungsi chanan laiminaraba matamda Manipur khwaidagi chokotpa state ama oigani Modi Prime Minister Narendra Modi ngasi numiyungba matungda chahi ani hena irang thoklaba Manipur gi capital Imphal da leiba Kangla da laktuna miyam gi mifam pangthokpaga loinana Manipur da tungkoiba santi amadi chawkhatpa purakke hairabadi chingama sung tamda leiriba community singna ama toina leiduna amana amabu thajanaba thamlak laba
purakpa ngamgani haina phongdokre ngasi kanglada pangthokiba miyamgi mifam aduda PM Modi na hai thokiba thodok kaya kaukthokna duna chawkhat khongthangi lambida mayon onsen duna tampakta leiriba maidai community amadi chingda leiriba Kuki community singna amana amaga thajanaba thamduna 2023 dagi hawrakiba ethnic balance asigi warishin purakpa ngamgani amadi Manipura tungkoiba santi thamduna northeast state singi manungda khwaidagi chawkhatpa state ama oiba ngamgani haiki magna hai Manipur asi India gi oina lemjaningai oiba Mingchat yamna fangba state amani adobu haukiba chahi khara sida Manipur chawkhat lamjelda awang nongpoke state singdagi khwaidagi khumang yangna changlamba state amani adobu laibak thiba balance ki thodok singna chawkhat lamjen asi thintha le masi yamna laibak thibani asiguma thodok ase amu hana thoktana ba ching amasung tamda leiriba miyamna amana amabu thajaba thamduna santi amasung chawkhat lamjelda saruk yanaba honagadabani haina appeal tawki magna hai government asina Manipur gi oina kaikhraba thaja Nabasing lenga asina honaduna khunda minari bakanglo furup singi marakta nungsi chanana leiminana bathabak Thoram sing paikhatuna chingama sung tam chap manaba mawongda chawkhat hanba amari santi lehena bagi thabak sing paikhat phaure haiki panbe yabadi Prime Minister Narendra Modi ngase ayuk pung tara taba matamda Mizoram gi konung aijol da thungduna Sairang Railways Project Sangha Khibani adubu Mizoram da pangthokiba railway project sing atai project sing sangaba amadi urefu yungtam magi thoram sing adu aijol da leiba airport ta nongyam kana chuba maramna video conferencing da pangthoki tungda aijol dagi Imphal tamna PM Modi gi schedule program oina flight lak to the Imphal airport ngasi numing mamatungda thunglaki adubu Manipur gi oina su nong kana chuba na maram oiraga PM Modi gi Churachandpur khongchat adu helicopter da chatpagi mahuta by road ta oina chatuna Churachandpur gi Thuibong da leiba peace ground da miyam gi oiba meeting pangthoklaba matung Imphal gi kanglada amo by road ta halaktuna miyam gi oiba mifam pangthoki mifam aduda Prime Minister Narendra Modi na state asida chawkhat thorangi mari leinana paikhatliba pun Lupa crore lising ama chani rongi tongan ba project sing sangha khibaga loinana anoba project khara so urep yungtam ki loinana state asida thogliba irang asida sogalaba IDP sing imung manungi khunda leita hanba thorangi makhada lupa crore chamanga amasu thadokre haiki Ccpur da crore lising tare ka chahum rongi chawkhat thorangi project sing urep yungtam kre Prime Minister Narendra Modi na ngasi Manipur gi Churachandpur da lupa crore lising tare ka chahum henbagi tongan ba chawkhat thorangi project sing urep yungtam kre Thoramadu tinkiba miyam da wangang duna Manipur asi thauna amasung akhangkan bagi magun chen balamni Manipur gi chingsing asi mausagi mamal nairba khudol amani chingsing asi na miyam na lepa laitena kanna honna bagi khudam amasu oiri haiki mang hailam da masigi nat chanabi makhal makha kaya amasung mapangal asi India gi maroiba pangal amani Manipur gi maming asi maktada mani haiba wahai asi yauri masina lakadariba matam singda awang nongpok pumnamaki magun hengar hangadaba mani amat takli India lengang na Manipur gi chawkhat thorangi khongchat asi khumang chawsil hanaba lepa leitena hotnari wakhalon asiga loinana mahang na ngasi Manipur gi miyang gi marakta laki maduna chawrangna lupa crore lising taret ki project sing sangha khre project sing asi na Manipur gi miyang gi maru oina chingi lamda leiba tribal community singi punsi mahing fagat hangani project sing asi na lamda masida haksel amasung education gi anoba khudong chaba sing fangalagani anoba khongthang sing asi gi damak mahang na Manipur amasung Churachandpur gi miyam da thagat pa phongdoki Manipur asi ngamkhai de leiba state amani amasung masida connectivity asi matam pumnamakta choba singnaba ama oiduna lakli haina paladuna Prime Minister na afaba lambi leitabana maram oiraduna miyamna thengnariba khudongchadaba sing adu khangki amasung makhoi awaba du mahangna khangi haina phongdoki mahangna hai 2014 dagi horaga mahangna Manipur da connectivity haphagahanba lepa leitana miyeng changduna laki India government na issue asibu kokhanaba thak ani da thabak tawri ahanbada Manipur rail amasung lambi gi infrastructure singi damak budget asi masing yamna hengar hanki ani subada sar khaktadana tana khungang singda su lambi gi connectivity sandoknaba honaki Center na Manipur da punsi mahing amuk sengba na bahonari lenga asina displaced oiriba imung singi damakta anoba yum lising tare sana bateng bangpiri charang na lupa crore lising hum gi akhana ba package ama handak ta ya ba pi crate displaced oiraba mioi sing mateng pangna lupa crore chamanga akhana na thadokre Manipur da leiriba travel naharun singi manglan amasung awa ana sing adu magna khangi haina palladuna Prime Minister na hai makhoi gi awa ana sing adu kokhana ba solution am kaya ama thabak oina pangthokli sarkar na local governance body sing mo pangal kangkhan hanaba thabak paikhali tribal community khudingma ki chawkhat pa sin national priority amani ahan bo oina tribal lamdam singi chawkhatna bagi dama darati awa janjatia gram utakas avian paikhali masigi khongthang asigi makhada Manipur gi khungang chamanga henbada chawkhat thorangi thabak paikhali Tribal area sing the Eclavia Model Residential School singi masing hengalakli Manipur da Eclavia Model Residential School taraga mari sagali school amasung college ki modernization asina chingi district sing the educational facility singi yamna hengal hangani
haiki. Mangna hai Manipurgi chatnabi na matam pumnamakta nupisingda sakti pinaba honari. Lengang asina nupisingda sakti pinaba honari. Lengang na Manipurgi nupisingbu mating pangnaba Working Women Hostel Sing Sagali, Ekoina Manipur bu Santi, Nungai Faba, Amasung Chaukat Pagi Kudam, Ama Ohena Pandam Galoina Tabak Tori, Manipurgi Chaukotorangi Damak displaced or by Imung Singi, resettlement Taunaba Amasung Santi Lehena ba India Lengakna, Manipur Lengakta Pangbia Bamong, the Pumnamak Mating Pangani Haki, a Sigitorum, Aduda Manipurgi Governor Ajoy Kumar Bala, Amadi Atopa, dignitary Signa Sarugyaki.